Churachandpurgi Tibong SDO office ta thamba document amadi property sing mai tharamlei lenga kenobo thorangi matugina IDP Singgi masa masagi account da relief ki shenphom direct benefit transfer DBT taunabagi SDO office ta document sing pisinarakpagi akanba thabak chatharingai gi cherakta Tang taragi numidangda masak khangdabasingna Churachandpurgi Tibong SDO office ta thamba document sing amadi office asigi lanthum sing mai thaduna amang ata thokalamlei Thadok asi atamna lenga ke document sing manganaba kanglup kharana honarabra haina makai kyadagi pendaba phongdoknarakre Presna phangba pauda Churachandpurgi Kolmun village ta leiba Tibong SDO office ta thamba document sing amadi office property khara tang taragi numidangda sakhangdabasingna mai thaduna amang ata thokalamlei Thadok adu Tang taragi numidangda pung nipandagi na pung mapan phawbagi manungda thokibani SDO office asigi manakta leiba miyoi singna pungdoropagi matung inna office adugi manungda mai chakpa unarakhibaga loinana naha ani amasu office adudagi chenkiba uhauki hairi mai chakpa adugi video social media thadorakpada documents sing amadi printer chairna singba mai chakpa unakhi amadi video aduda thongnaugi mingsel thugaiba amadi thongnau thugairamba sing uba fangki reporter singna mafam aduda changsilubada mai chakpagi Thadok adu office adugi akaknaba ka amakhakta chatharamba thengnaki mai chakpagi pau hek phangbaga SDO office adugi staff singsu office ta nahan numidang lakuna yengsinke panba yabadi IDP Singgi direct benefit transfer DBT gi process ki document sing hauzik office ta pisinnarakuna thamlibani hauzik phawbagi oina Thadok adu karigidamakta kanana chatharambano haibagi matangda karagumba lanai natragana loop amatana claim torakpa leitri Babu Paragi Kuki in complex Ngak senduna thamnaba Governor Ajay Kumar Balada Taksinkhre Imphal ki Babu Parada leiba Kuki in complex Ngak senduna thambaga loinana mafam asibu protected culture and heritage ama oina lauthoknaba Kuki Independence War Memorial Committee KIWMC na Manipur ki Governor Ajay Kumar Balada Taksinkhre Power Corridor da phongba pau aduna High Committee asiki Secretary Dr. Bumkholen Haukip na kuyek piduna tha asiki tareta Wafam asi Governor Taksinkhibani Cherol aduna palibadi kumja 1913 na kumja 1918 British lenga ke mayokta Kuki singna haukiba ihaugi ningsing khubam ama oina Imphal gi Babu Parada leiriba Kuki instead asi Ngak senduna thamnabagidama Governor na thodang lawbiu Kuki in complex asi Kuki furuki identity unity amadi remembrance ki ahingba khudam oiriba mafam amani adubu kumja 2012 gi me thadagi hauduna Manipur thokliba kangluki irang asina maram oiraga mafam asi thadoktuna lehaubadagi ngasidi ngakpi senbinaba leitraba mafam amaga pangkhak oire maram aduna hiram masigi matangda Governor da akupa mijeng changduna matik saba security ga loinana mafam asibu ngak seduna thambada natana complex asida leiriba structure sing akai atoi yauriba asi samjilu masida natana mafam asibu Manipur gi protected culture and heritage ama oina lauthoku Cherol aduna makata na hai kumja 1913 na kumja 1918 da British ki mayokta haukiba Kuki uprising ihauda thawai thakraba Kuki gi athauba chama kundrom henbana thawai katkiba adugi ningsing khubam ama oina lenga ki matenga loinana Imphal gi new secretary building manakta leiriba Kuki in complex asi sengwatkibani memorial complex asi da museum community hall yauna monument ani su leiribani monument ani adugi manungda monument amana Kuki uprising gi hero singda dedicate tobani aduga monument amana Indian National Army INA da saru gyaramba Kuki freedom fighters sing da dedicate tobani kumja 2012 gi me thadagi hauduna Manipur thokliba irang asina maram oiraga Kuki furuki miyoi singna Imphal thadoktuna lanjennabadagi furup asigi yamna maru oiba mafam ama oiriba Kuki in complex asi ngasidi ngakpi senbinaba leitre thokliba irang asigi haurakpada complex asigi building amasu mai chakuna akai atoi nanghankhiba leirabani mafam asibu ngakpi senbidana thamba haibasina Kuki furuki puwarigi khudam ama oiriba mafam asi mangkhigadra haibagi dungnangba lei heritage oiriba mafam asi mangkhiba haibasina Manipur gidamak haukhiba matamda thawai katkraba miyoi singgi mami samhanbaga pangkhak oigani maram aduna kanglup furuki khenaba wakhalon na theiraga Manipur gi haukraba matam sagatpada achauba saruk ama oiriba
Resistance amadi resilience ki saruk ama oiriba Kuki in complex asi ngak senuna thamba haibasi yamna maru oi mafam asibu manghandana ngak senuna thamba haibasina unity respect amadi inclusiveness ki wakhalon adu oithokhanbada chauna mateng pangani thajai tongan ba Manipur gi ethnic heritage sing manghandana thamnaba honabada constituent ama oina governor na thaudang lawbiyu haina su chero aduna pali IDP sing chap manaba bijeng da yenggadabani haiduna joint IDP Churachampurna sinduna miyamgi oiba Khongchat ama Chatkhre komjale singani kulhumdoi gi me ahumdagi tholakhiba kanglopki rang asina maram oiraga sahi ani makhai hena Churachampur ki relief camp ta lairiba Kuki furuki IDP singi justice fangan biu haiduna disparity injustice irregularities and negligence haiba themda ngarang joint IDP Churachampurna sinduna Tuibong Peace Ground da public meeting ama pangthoklaba matung miyamgi oiba Khongchat ama Chatkhre ngarang pangthokhiba public meeting aduda IDP singi justice puraktana peace purakpa oithokloi Churachampurda lairiba IDP lising mapan henba asi lengakna support amata pibidrei IDP singbu district amadi community khaidana chap manaba mijengda yenggadabani sahi ani hena IDP singi justice piba ngamdana lairiba asi yaba ngamloi IDP singi pifam thopa compensation pithokpiu amadi IDP singi oiba matik saba mafam ama piduna thamgadabani haina demand tawkhi public meeting adu loiraba matung yamlaba Kuki furuki nupi angang yauna miyoi lising kayana wall of memorials tamna miyangi oiba Khongchat ama Chatkhre Yuji manga phare popi pambi sing yanthakre police control room na ngarang numidang thokpa cherol amada ngarang police na RPF VLA gi gather ani Jiribam police station na koliba dibong sana khongda leiba makoi gi mayum singdagi phare hari pharaba singdi Santos boro chei kuntra amasung hodam ongbi moromi chei kuntra mathoini hari amaromda ngarang police na lanhrup asigi lance corporate ni haiba Bisnupur district ki Tinungai awang laikai degi haujikna yaripok kakmayai maning laikai da leiraba thoksom Bijay Allies Bhopen Allies Bike Allies Tayai Allies kheda chahi yankhai taruk kauba kedar asi nongpok sengmai police station na koliba yaripok kakmayai maning laikai da mahakna haujik leiriba yumdagi sim card ani yawba mobile phone amaga konana fare hari loinana ngarang police na pipak progi sergeant major ni haiba sengmaijin Thongamdagi Thongam Anan Allies Iku Chei Kuntrahumdoi kauba Kedar asi mahaki mayum mayadagi mobile phone amaga korana far hari loinana ngarang security force singna lenga ki loisang sing maru oina forest department ki officials singa khusamnadna Ukhrul district ki Litan police station na koliba Mullam Hill range amasung Songfai village range ki ekar mapalom park pamapam da tharamba popi pambi sing yanthatuna manghankre hari popi pambi sing yanthatpagi thabak asida Executive Magistrate amasu sarugyaki hari Union Minister Ajay Tamtana Churachampur gi phipam yengchinkre Union Minister of State for Road Transport and Highways Ajay Tamtana ngarang Churachampur district ta paikhat leba chakotharang gi tabak sing yengchinkre Union Minister Ajay Tamtana Churachampur da thunglabada Deputy Commissioner Darun Kumar S. Nalusing Bambakok Thongba official sing amadi IDP singi mehu sing na mini secretariat ta taram na okay mini secretariat ki conference hall da pangtok ki bataram amada IDP mahairoi singi marakta board exam da mark yamna wangna fangduna mai paklakraba mahairoi sing da award pidna pungning thawat ke thawram madda PMFME RKBY JJM amasung PMJAY gi beneficiary singda benefit singsu yenthoki Union Minister Bijay Ajay Tamtana ADCC gi CEO Lalthajam ADC Churachampur Saimingthang anida akhana award pidna pungning thawatke amadi aspirational block program fellow anida sumana pidna pungning thawatke Union Minister Butaram na opagi thoram aduda minister na central amadi state scheme singi makara thabak toriba tongan ba Department sing na laukhatliba tabak sing review tawke Minister na tongan ba department sing official sing aspirational block singi fellow singa unaduna wari sanabaga loinana makhoina tawriba tabak singi damakta thakat phongdoke Union Minister gi maikaidagi district asigi miyam gi leiriba atay awat apa sing asisu menkhatna ba center gi maikaidagi makhatana laukhatpa yaba tabak sing laukhatkani haina su thajaba pike
Assamgi Golpara districta imung samaronggi yum takthokre. Assamgi Golpara district ke manung chana leiba Diha Kata Reserve Forest area da ain kana lam khopsinduna yum sajilamba imung samaronggi yum sing lengakna Eviction drive amma chathaduna takthokre hairi. Hiramasiga mari lainana official singna phongdorakhibada district administration na chathakiba yamna singthaningai oiba Eviction drive adu Reserve Forest area dagi imung samahenbagi yum sing JCB amadi atay machine sing thijinaduna sidok Eviction drive aduda Hatikanta Reserve Forest da ain kaina lam ekar chahunga humputra taruk lomda yum sajinduna khunda laitaduna leiramba imung samahenbagi yum sing tugaiduna manghanke hairi mafam aduda leiramba miyoi Singgi chada humputara romdi hana yum Thadok Chatkhre haina Deputy Commissioner Pradeep Tingmungna phongdoki Drive atu thoganingdaba Thadok amata thokide numit 15 nigi mamangda Eviction gi notice masa-masada fiki shelter sing adu notice phanglaba matungda yum Thadok chakhibani Eviction drive adu da masing yamlaba security gi mioina chauna mateng pangki haina Deputy Commissioner na makata ki SIRC board huranba losinana bahonarakpani Rahul Gandhi Election Commission of India ki mijeng makhada hojik mafam kaya da pangthokliba special intensive revision SIRC board huranba losinana bahonarakpani haina Lok Sabha da opposition leader shu oiriba Congress ki leader Rahul Gandhi na phongdokre paugi mafam amada Congress singba Rahul Gandhi na hai hojik leba ki mafam kaya da pangthokliba SIRC kari sunate masi board huranba sing institutionalized tawna bahonarakpani Center da paliba BJP na lusingba NDA gi lengak asibu maral siradna Rahul na hai Haryana Madhya Pradesh Maharashtra amadi Chhattisgarh su bot huran bagi Thadok thokhibra haibasi achauba wahang amani bot huran basi wathok amani hojik ECI na pangthorakliba SIRC madubu kupsinnaba amasung system adu institutionalized taunaba tharang amani hojik lebak asigi state mapan amadi union territory ahumda ECI na SIR pangthokpa haukhre thabak aduna state sing amadi union territory sing adugi district chahunga kunmathoi amasung assembly constituency 1900 ga marfutara 1900 marfutara humdoi da leiba electoral crore 58 rom konsingani hairi